Manipurda numit kharanigi mamangdagi lepa laitana churakpa nongna maram oiraga Imphal turelgi isingi imai wangkhatlaktuna Mahabali Hanuman Mandir amasung anakpa umangsing ising thumjinkhibana maram oiraga mafam aduda tangjaduna leiba yongsing awaba chaitheng kaya thengnaduna khangli yongsing aduna anakpa uthak wathaksingda kakhatuna amasung mandirgi mathakta tongduna chaningai thakningai leitabagi awaba khudongchadaba kaya mayaknaduna leiri yongsing asigi su safanabagidamak leingaki mari leinaba loisang singna mityeng chang tangai fadaba lei yam chai haun sai nangui sem ga ka cha gan ngasi yam haun sai sana ba yawi hing pha sana ba yawi tumma bo waran cha ba mem jamin maga mari waran tumma ma hongalaga ijaba yongse chak se mapanda adagisu laknari adagisu laknari la nhằm chán này chứ lạc này domain nổi bật khá na lạc chạp xiao lại màn tụp này có xin na lại màn tụp tí cái phút